Ngasi nungdan phongkiba kangleipa ki mairagi pauche degi maru oiba pau khora khangatsiraga miyamda khudo tamjike jiribamda tunga ba mal pusilapa gari sangarom panduna laibadigi driver sing tumpham chafang khangdaba amade ising phangdabagi awaba mayuknare haukiba jun taruktagi hauna Kuki nako terusingna jiribamda lariba maitai khul kayada nomai amade bong kapchinduna yumai thaduna talakiba thawdo achidagi hauji tunga ba mal sing puduna jiribamda thunglaba matungda Imphal thoknaba honnaba gari chawnga lom security squad leitabadagi jiribamgi mafam kayada hauji panduna yamna awaba pibam amada leire haire jiribamgi tunga ba mafamda panduna leiriba driver kayaga pausi asiga wari saba matamda phongdorakhibade haukiba jun tareta Guwahati Silchar amadi jiribamdagi tunga ba chana thaknaba polamsing puchilapa gari sing petrol tanker gas bullet cement fertilizer amadi sing gari kaya hauji imphal thokpa Yadaduna jiribamgi lengang popi amadi private parking kayada lonin lambigi nakalda panduna yamna waba pibam amada leire hari driver amasu handle racing thengnariba awaba singgi marakta tumpham chafang khangdaba thaknaba ising phangdaba amadi lengang popi da hanu dukan phamlamba mayam loina machena khibadagi miyoibana nomade hingbada changdaba yadraba chana thaknaba pulam chingleiba phangdabagi awaba asini panduna leiriba mal puchilapa gari singi manungda Chatnaroi jiribam railway station da haujik leire gari chahum lomna tunga ba maphamsingda leire driver singna railway station asida thaknaba ising phangdaba irujaba matamda lupa kundagi jangkai phawa piraga ising leiraga sijinare machichu pakna phangde lonina driver singna yamna awaba mayoknaribase khongham pham leitaba chini haire awaba singi marakta jiribam da haujik kham thengna sare maduna driver amadi handelman kyage marakta ana ayek yawba haureklei Hauji Pawbi oina panduna leiriba gari singa sige driver amade handelman sing karama phibamda leire gari chari thakli ana ayek yawbra habegi matangda Manipur lenga ki mai lenaba authority amada ning simbidana awaba phibam amada leire hare pusilakli ba polam singi manungda alu telawna chingba kya amadi patpomba yawraklei maduna Manipur lenga ki mai kedegi akhanaba security ki squad pibiduna ngasi nomani ni ge manungda asoi angam yawgana infalda thoknaba chimbiu Hauji Pawbi oinadi Manipur lenga ki maikadigi karugumba wafam amata fawba hairappa leitre matam ko silaklabadi driver sing anaba kaya yorokpa amadi pochai kaya mang tapagi sang hegalaklagani haiba wafam si driver sing na phongdorakle Director Labor Chief Minister na document amadi basis yawdaba wangang laga Congress Party bu miyamda lan ohanaba honaba kaidongnungda sumai pakloi ibobe handa pangthokiba 19 suba Lok Sabha mikhalda Manipur ge Inner amasung outer the Congress ki mirip anina sauna mai pakibado lamda machigi praja singgi amade Indian constituency ki mai pakpani habada kana amatana yetna balayaroi hariba mikhalgi fala aduge moral responsibility logdraga Congress na hadaki election da dirty politics haibadi yamna nemba thaki rajniti tawraga Manipur dagi separate administration pibagi agreement ama yanaram le hana BJP lengang na sandorakpa si yamna lepak matsa tadaba Daita yawdaba thawongni hana Congress Legislature Party CLP gi luchingba oiriba hanagi Chief Minister Okram Ibobina phongdokhrei wafam asi ngasi Imphal gi BT Road ta leiba Congress bavanda pangthopa pawgi mifam amada CLP gi leader o Ibobina phongdokhibane mahakna hai leba amagi yamna daita leiba Chief Minister amana document amade basis yawdaba wanganglakpa haibase yamna ngakpapoi Congress na separate administration pibagi agreement yanaram le habagi Kudang jamdam leirabadi lebang miyam mamangda puthokpiu maduda Congress na kaidongnungda su mai leiduna cheloi aduga lalam lavadi Manipur ge praja singna su Congress pu ngakpigadaba leiti haike mahakna makhata na hai BJP gi lengang na khangbigadabadi Congress na kaidongnungda India amadi Manipur kaina ba thabak tawgani habase mangda phawba mangbigano Congress na sai chama rom Bharata kayarak lengang sasan tawduna leirakhrabane ngasi phawbada apun mabara ama sagatna ba honarakpadagi Hauzik oiriba baraki fibam asi oiribane maduna BJP na document amadi basis yawdaba wangang laga lebak miyamda Congress po lan uhanaba honaba kaidongnungda sumai pakroi haiba wafam phongdoki kamong maning labokta Kuki mentani jingnaba singna nomai raw mangarong kapsilakre nabo police station gi manung chana kamong maisna maning labuk ka tana na leiriba moibung jing mathaklomdagi Kuki mentani jingnaba singna ngarang numidang nomai raw mari mangarong labuk lomda kaptharakre haire Kamong maisnam laikai de lairiba khunja singna akhanaba paw ama phangbadage kamong maning labuk ka thangna lairiba
moibung chingi maning thangba sarukta Kuki maintain khara gari tongduna laklaga mafam aduda thomjingkre haibagi mipaiduna leiringai serak asida ngarang numidang pung 12 makhairom taba matamda chingi saruktagi nomai raw mangarom labukta kaptharakibani haire nomai kaptharapagi makol tabada khunja ching mipaiba phongnake mafam aduda leiriba khulngapa khunja chingnade makhadana khut handuna nomai maru ama phoba kapkhide nomai kaptharaklaba matungda khunja ching haurakpagi makol tabadigi Kuki maintain sing adu chingthaktagi kumthakharaga mafam amada chengkhibagi sanin phangba ngamkhi haire pawasin hai moibung chingi maning thamba saruk asi Kuki maintain singna makhatana nomai kapsilakpa yabagi chingnaba chaungna lei maram aduna mafam asida state security force matik chana thambiduna Kuki maintain sing changba ngamdanaba amadi takthokhinabagi thabak paikhapiu haina su khunja singna phongdorakli ambush tawrofamda thiba homgi thabak chathabada kapthokraba nomai tokning kya phangba ngamkhre Kangpopi district ke manung chamba jiribam lambi ge Kotle manakta laiba case Chinam Village da ngarang Kuki maintain ni chingnaba singna se minister ge advanced security team ambush tawkuna civil driver ama yaung soon kraba matungda mafam aduda thiba hombagi thabak chathabada kapthokraba nomai tokning kya phangba ngamkhre haire masigi mathata Kuki maintain ni chingnaba sing aduna lairamba lotfam bunker kya ama su police na thugai khre haina Manipur police control room da ge thadoropa jero amanda khangalakne nakal amaramda national highway to Imphal Dimapur rambida poche purapa gari chamaga mongtraga taret ngarang security ki akanba checksing thoranga lojana Imphal tamna yorokre masiga lojana security ki checksing thorang lokha poina tunga tungamba mafam chama kungani thoida checkpoint si hangdokhibaga lojana jingnaba mioi homdraga kani thoige mathakta wahang pong chathake aduma pu thoina mipha mipunge pongge laikhide haire Imphal jiribam lambida total shutdown kaubalaite Rongmei Naga Student Organization Manipur National Highway 37 Imphal jiribam lambida lariba Kukina namna khundaba maphamsingda Kuki gi civil society organization ahum nangarang ahing nongyaidige pungkumari ke total shutdown kaure hariba adu kaubalaite haina Rongmei Naga Student Organization Manipur na thadoropa chiro amada khangalakle organization asi ge general secretary Junthai Panmaina chai tawduna thadoraki bachiro amada Kuki MP Southwestern Southern Hills Kuki Student Organization Southwest Southern Hills amadi Kuki Women Union Mall Tam Region na pungkumari ge total shutdown lokthore hariba adu Imphal jiribam lambi asige Rongmei Naga territory singda asigoba total shutdown tawbagi ofam leite Imphal jiribam lambi ge masang asi naungna khunarakpa Kuki singna makhoi ge lamni hajariba adu lambi masang asi Rongmei Naga gi mapamapu singna thambiramba lamni haire karigumba hariba lambi masang asida thoaningdaba thawdo ama hek tholakpada madugi teksa khudima Kuki singna pugadabani maramdi lambi asi Rongmei gi lam oijarabasu kanglu khudimak kine masiga lojina ngarang ayu Kuki maintain sing Manipur ge chief minister ge security kamboite ekta chathakiba deoboso kanem tawi hana chiro asina makhata na khangalakli